ngasi thijegadoriba saireng asigi maming karuna laining laison kaunare ngasidi nungsi haitabi karuna nangi chaithengda kibana thak thak nikle taibang pumba COVID-19 ningthonda khangnariba nangbu singnaraklibra taibang miyoibaga maral leitaba kayagi punsi khungchat lepthokhare wahangi wahang ngakta hangnarakli pakhung kanana pigani haujikti nasamakna nasagi saktam lotuna thamlabada intharakle haujikti miyoibagi napal kadai chatkhe nuclear bomb wajau ngangba leibak singgi lengak loi sak udaba mahik amaga lamthengnabada mai thiraba napal gi shakti sing adubu miyoibagi nungsibadi haujiksu mangkhidri leiri sangbanaraba mahausa khusiamgi makthadraba fajaba marakta chingni tami leita laira atatu singgi apunma kholauda chakthek lagani nang miyoibagi chakre bihu mayaida ngasidi haurabani lal ikhoisu karuna nangi ut onnaba aroiba masakto yengnaba loijare